Matamni kitang laujare budget laurisi mayang ina haija badu khara khajik hogal pasidi mayang adjustment am chang manina isai ani madi khanbirami ado ani du dagi amal lafa chagi amadi hori second round saksage duga maru ne isai si ai aroiba first round ge aroiba isai simadi khanbiramba isilina usigdunasu ai isai salam ni salam de waro biguna isoi dana second round saksage to ai yam ai brother matam sangna begi landam somdagi isai punmina raba ai brother prabidai isai sima dedicate tawjage duga thak to mai yam singai dedicate tawjage isai se kudol to me ta bi si pai leikona aina soplaga na chona mi sikare Sanjay hati gulab ki tingkang oi hore koda aina somlaga na chona mina se kare koda aina somlaga na chona mina se kare na hapu sanjay
second round da khanbir message do shoi da mu photo number ji ya sake shoi da sake thank you but manung da ka pa si you know Govindas question jage ha yeah thank you ngasigi program asida aikoige ming oina panjarabada ZPC Sandeep Singh amasung konsam sonjitna program asida lupa samnga khak mateng pangbiragi masigi damukta Sandeep amasung ke sonjit bu masing lagi na thagasari ke sonjit and group BJP ngasigi BJP group ki ke sonjit amasung ZPC Sandeep ki damukta mayam da ahu bakwa uta thank you sai yam kana sina khanbir bai sai khar khar thawai na haiba sai duma yam kana khanbir ai ihang lam ni taibang se adu mate tu yam sina khalam edu ai second round saksage ai sorry hajaki amount to ai na lana ai tre listing manga 5000 khak ai gi mateng pa bi rai masi damukta thanks tawjari